Assalamualaikum warahmatullahi wabarakatuh. Masih pun lagi topik iman की स्वरूप उम्रा तरेत सबने have the 77th ईमान के स्वरूप में अल्लाह के रसूल सल्लल्लाहु अलैहि वसल्लम ना हैरम में मददी ईमान की स्वरूप उम्रा दगी हेनल लाई मस्जिद ख्वाइदी चावबदी शहादत ni habdi la ilaha illallah haibado aduga khwaidagi pikpana lambi degi taramba amotpa ama lauthokpadune lamchat fajaba amasung ikaiba haya haitara albekta asisu iman gi maru oiba sarukni maramaduna aikhoina masigi matik mayai singdo loina pallagani hojik ahambada थमोय मरी लेना ईमान की सरुक कुंथ्रा लै मदुदी अहानबदा अल्लाह बु थाजबा अनीसुबदा अल्लाह ना सादना पोट अमत मसाना लैब लैते हैबसिनी अल्लाह ना सिंबी साबिदना करिगुम पोसक अमत मसाना लाक थोरक लैते पोट कुदिमक अल्लाह ना सेम साबनी अदुगा थोलकपनी अहुम सुबदा फरिस्ता सिंगदा थाजबा मरी सुबदा नबी खुदिमक्ता थाकेबा आसमान की किताब असेंग लैरी खुदिमक्पु थाजबा अदुमोइना मक्पु मखोइ सिंगदु हौजिक्ति लैत्रे कुरान नतना अतोपगी मतुंग इनबा याद्रे ममांग थाकेबा दरि मखसिंगदु कुरान ताकपीग्रे मियबे खुद चंग्रे पूरा असेंबगा अमान अरानबगा तिनजना करे दगा मंगा सुबदा नबी सल्लल्लाहु अलैहि वसल्लम नतबा अतोप नबी खुदिमक अचुंबनी अदुगा खोगी नबी मुहम्मद सल्लल्लाहु अलैहि वसल्लम अरोइब थरक पसिजु अतोप असिजु अमने अरोइबनी हाइना थाजबा अखोई मुहम्मद सल्लल्लाहु अलैहि वसल्लम थाजब मतमदा अतै सुलैन थाजगदबा याद मतमदा नबी खुदिमक यादबो जमने तरुक सुबदा पोट खुदिमक की इल्म ज्ञान अल्लाह न लोइना खंगी मसी हाइबसि थाजबा अदुगा महाकी यथंगना अमदे महाकी नोंदंबना थोहनबनी महाकी अपाम्बदा पोट खुदिमक मसी थाजबा तरेत सुबदा अरोइब नुमित कुरौ नुमित अमुक हना दुनिया लोइसला अमुक हिंगकदबा मतम कियामत की नुमित हाइतारे असे सोजन थोलकनी थाजबा निपान सुबदा जन्ना लई हाइना थाजबा मापन सुबदा जहन्नम लई हाइना थाजबा तरा सुबदा अल्लाह मसुंगलांग गिदमक्ता नुंसीबा तरामथुई सुबदा रसूल गिदमक्ता नुंसीबा तरांथुई सुबदा कनागुम्बा अमबु अल्लाह अमसुंग रसूल की दिदमक्ता नुसीबा नत्रगा तुगुत्सबा तरोहमदु सुबदा थबक कुदिमक अल्लाह की धर्म की दिदमक्ता निखल्लगा पांथोकपा तरामरी सुबदा पाप की थबक गुनाह की थबक तौरुबा नुआइतबा अमदी फरिस्ता अमदी तौरुबा अदुगी दिदमक्ता कोई मापाप हाइदोकचबा फोंदोकपा तौबा तौबा हाइतारे तरामादा अल्लाह कीबा ताटुक सुबदा अल्लाह की थौजाल आशा तौबा तराटे सुबदा नुलुकपा तराइंपान सुबदा सुकर हैबदी अल्लाह थगत्पा तौमन खंगबा मसक उत्पा नत्रगा मतिंग फंगबदा अल्लाहदा तौमन उत्पा तरापन सुबदा वसक वदा ngakpa हाइना किबा तौनकिबा वसक ngakpa कुन सुबदा सबर खांग कन तौबा कुमाथै सुबदा नसाना नसाबु अतुप कना अमदगी तोन नत्रगा पिचबा नोनजै इन खनबा कुन थु सुबदा ngakpi हैबा पोट खुदिमक ngakpi हैबा पोट खुदिमकता ngakpi हैबा पोट खुदिमकता सा संदो ओइरो मियोबि तना ngakpi हैबा पोट खुदिमकता हिरम खुदिमक्ता ngakpi हैबा कुलुमदोय सुबदा अल्लाह दगी फंगलिबा अदुना पिंथोकपा
ꯀꯨꯟꯃꯔꯤ ꯁꯨꯕꯗ ꯑꯜꯂꯥꯍꯗ ꯊꯥꯖꯕ ꯊꯝꯕ, ꯀꯨꯟꯃꯉꯥ ꯁꯨꯕꯗ ꯕꯣꯁ ꯇꯧꯕ ꯍꯥꯏꯗꯤ ꯃꯨꯛꯄ ꯌꯥꯝꯅ ꯅꯥꯄꯟ ꯀꯥꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯇꯀꯕꯨꯔ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯔꯥꯎꯠ ꯇꯨ ꯑꯗꯨ ꯇꯧꯗꯕ, ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯥꯟ ꯁꯝꯕꯇꯤ, ꯑꯩꯅ ꯂꯩꯔꯤꯕ ꯏꯜꯃ ꯑꯗꯨꯗꯒꯤ ꯅꯥꯄꯟ ꯇꯧꯗꯕ, ꯄꯥꯡꯒꯜ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯄꯥꯡꯒꯜ ꯑꯗꯨꯗꯒꯤ ꯅꯥꯄꯟ ꯇꯧꯗꯕ, 23 ꯁꯨꯕꯗ ꯃꯤ ꯑꯃꯠꯇꯕꯨ ꯍꯟꯊꯅ ꯈꯟꯗꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯉꯥꯡꯗꯕ, 29 ꯁꯨꯕꯗ ꯀꯅꯥ ꯑꯃꯠꯇꯗ ꯀꯂꯛꯃꯤꯍꯧꯔꯣꯏꯗꯕ, 29 ꯁꯨꯕꯗ ꯁꯥꯎꯕꯗꯒꯤ ꯐꯥꯊꯕ, ꯁꯥꯎꯗꯅꯕ ꯍꯣꯠꯅꯕ, ꯁꯥꯎꯗꯕ, 29 ꯁꯨꯕꯗ ꯃꯤꯒꯤ ꯃꯥꯡꯅꯕ ꯈꯟꯗꯕ ꯑꯃꯁꯨꯡ ꯇꯧꯗꯕ, 30 ꯁꯨꯕꯗ ꯂꯩꯔꯤꯕ ꯃꯥꯂꯦꯝꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯁꯤꯜꯂꯨꯗꯕ, ꯃꯁꯤꯗꯤ ꯌꯥꯝꯅ ꯄꯥꯝꯁꯤꯜꯂꯒꯗꯤ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯔꯦ, ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯔꯒ ꯑꯜꯂꯥꯍꯒꯤ ꯄꯤꯔꯤꯕ ꯑꯜꯂꯥꯍꯅ ꯄꯤꯒꯗꯧꯔꯤꯕ ꯇꯨꯡꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯗꯨꯒꯤꯗꯒꯤ ꯊꯩꯗꯣꯛꯈꯤꯅꯦꯕ. ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯁꯔꯨꯛ 30 ꯁꯨꯔꯦ. ꯃꯁꯤ ꯊꯃꯣꯏꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟ ꯍꯥꯏꯇꯥꯔꯦ, ꯑꯜꯂꯥꯍꯕꯨ ꯊꯥꯖꯕꯒꯤꯅꯤ. ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯥꯖꯕ ꯏꯃꯥꯟ ꯊꯥꯖꯕ ꯍꯥꯏꯕꯗꯤ ꯊꯥꯖꯕꯀꯣ, ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯇꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯄꯣꯠꯂꯝ 8 ꯂꯩ. ꯑꯍꯥꯟꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯜꯂꯥꯍ ꯈꯛꯇꯕꯨ ꯂꯩ ꯍꯥꯏꯅ ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯆꯤꯟꯕꯥꯟꯗ ꯍꯥꯏꯗꯣꯛꯄ, ꯉꯁꯥꯏ ꯊꯃꯣꯏ ꯂꯩꯅꯅ ꯊꯥꯖꯈꯤꯕ ꯄꯣꯠꯇꯨ ꯆꯤꯟꯕꯥꯟ ꯂꯩꯅ ꯍꯥꯏꯗꯣꯛꯄ. ꯑꯅꯤꯁꯨꯕꯗ ꯀꯨꯔꯥꯟ ꯇꯤꯂꯥꯋꯠ ꯇꯧꯕ. ꯀꯨꯔꯥꯟ ꯇꯤꯂꯥꯋꯠ ꯇꯧꯕ ꯍꯥꯏꯁꯤ, ꯀꯨꯔꯥꯟ ꯄꯥꯕ ꯍꯥꯏꯁꯤ ꯀꯨꯔꯥꯟꯁꯤ ꯑꯔꯊ ꯈꯪꯅ ꯄꯥꯕꯗꯨꯅꯤ, ꯃꯌꯦꯛ ꯌꯥꯎꯗꯅ ꯄꯥꯕꯗꯨ ꯅꯠꯇꯦ. ꯃꯌꯦꯛ ꯌꯥꯎꯅ ꯑꯔꯊ ꯈꯪꯅ ꯄꯥꯔꯒ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯄꯨꯟꯁꯤꯁꯤ ꯂꯦꯟꯅꯒꯦ ꯍꯥꯏꯅ ꯍꯣꯠꯅꯕ, ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯂꯦꯟꯅꯒꯦ ꯍꯣꯠꯅꯕ, ꯑꯗꯨꯒ ꯑꯗꯨꯗ ꯐꯪꯉꯤꯕ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯅꯣꯂꯦꯖ ꯃꯈꯩꯗ ꯏꯁꯥꯗ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯏꯁꯥꯁꯤ ꯏꯃꯥꯟꯗ ꯍꯦꯟꯒꯠꯂꯛꯀꯗꯕ. ꯏꯃꯥꯟꯒꯤ ꯍꯧꯔꯛꯐꯝꯁꯤ ꯀꯨꯔꯥꯟꯅꯤ. ꯑꯗꯣ 3 ꯁꯨꯕꯗ ꯏꯜꯃ ꯇꯥꯟꯁꯤꯟꯕ, ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯄꯥꯝꯃꯤ ꯏꯜꯃ ꯇꯥꯟꯁꯤꯟꯕ, ꯅꯣꯂꯦꯖ ꯇꯥꯟꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯁꯦ. 4 ꯁꯨꯕꯗ ꯑꯩꯅ ꯈꯪꯉꯤꯕꯗꯨ ꯃꯤꯁꯤꯡꯗꯁꯨ ꯇꯝꯕꯤꯕ, ꯃꯤꯉꯣꯟꯗꯁꯨ5 ꯁꯨꯕꯗ ꯗꯨꯋꯥ ꯇꯧꯕ, ꯑꯜꯂꯥꯍꯗ ꯅꯤꯖꯕ ꯍꯥꯏꯖꯕ. 6 ꯁꯨꯕꯗ ꯑꯜꯂꯥꯍꯕꯨ ꯅꯤꯡꯁꯤꯡꯕ. 8 ꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯆꯤꯟꯊꯤꯕ, ꯑꯩꯈꯣꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕ, ꯁꯥꯞ ꯇꯧꯕ, ꯁꯔꯤꯌꯥꯒ ꯑꯣꯟꯅ ꯇꯩꯅꯕ ꯋꯥ ꯍꯥꯏꯕ, ꯍꯧꯕ ꯂꯝꯆꯠꯀꯤ ꯋꯥꯡꯃꯗ ꯋꯥ ꯉꯥꯡꯕ, ꯑꯁꯤꯗꯒꯤ ꯊꯥꯞꯅ ꯂꯩꯕ. ꯍꯧꯖꯤꯛ ꯁꯤꯅ ꯏꯃꯥꯟꯒꯤ 9 ꯁꯨꯕꯅꯤ. ꯀꯔꯝꯕ ꯏꯃꯥꯟ? ꯂꯩꯇꯣꯟꯒ ꯃꯔꯤ ꯂꯩꯅꯕꯗ. ꯉꯁꯥꯏ 30 ꯁꯤꯒ 53 ꯁꯨꯔꯦ. ꯃꯊꯪꯗ ꯑꯃꯨꯛꯀ ꯍꯛꯆꯥꯡꯒꯤ ꯃꯔꯤ ꯂꯩꯅꯕ ꯏꯃꯥꯟ, ꯑꯜꯂꯥꯍꯕꯨ ꯊꯥꯖꯕ ꯑꯁꯤꯒꯤ ꯍꯥꯏꯕꯁꯤꯗ ꯍꯛꯆꯥꯡ ꯃꯔꯤ ꯂꯩꯅꯕ. ꯑꯍꯥꯟꯕꯗ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯋꯖꯨ ꯇꯧꯕ, ꯅꯃꯥꯖ, ꯃꯥꯏ ꯃꯤꯠ ꯈꯣꯡ ꯈꯨꯠ ꯆꯥꯝꯕ, ꯑꯃꯁꯨꯡ ꯒꯨꯁꯜ ꯇꯧꯕ, ꯏꯔꯨꯖꯊꯣꯛꯄ, ꯍꯛꯆꯥꯡ ꯃꯥꯡꯕꯗ, ꯑꯗ ꯑꯁꯦꯡꯕ ꯐꯤ ꯐꯖꯕ ꯁꯦꯠꯄ. 2 ꯁꯨꯕꯗ ꯅꯃꯥꯖ ꯈꯣꯡꯐꯝ ꯆꯦꯠꯄ, ꯅꯃꯥꯖ ꯀꯥꯏꯗꯕ. 3 ꯁꯨꯕꯗ ꯁꯗꯀꯥ ꯑꯃꯁꯨꯡ ꯖꯀꯥ ꯄꯤꯕ. 4 ꯁꯨꯕꯗ ꯔꯣꯖꯥ ꯇꯧꯕ. 5 ꯁꯨꯕꯗ ꯍꯖ ꯇꯧꯕ. 6 ꯁꯨꯕꯗ 이티කාꯞ ꯐꯝꯕ. 8 ꯁꯨꯕꯗ ꯗꯤꯟ ꯄꯥꯡꯊꯣꯛꯄꯗ ꯑꯀꯥꯏꯕ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕꯗꯨ ꯉꯥꯛꯊꯣꯛꯄꯒꯤ, ꯍꯥꯏꯗꯤ ꯖꯤꯍꯥꯗ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯂꯝꯗꯨꯗꯩ ꯃꯥꯏꯒ꯭ꯔꯦꯠ ꯇꯧꯈꯤꯕ, ꯍꯣꯡꯉ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯒꯗꯤ. 9 ꯁꯨꯕꯗ ꯑꯜꯂꯥꯍꯒ ꯀꯔꯥꯔ ꯇꯧꯅꯈꯤꯕꯗꯨ ꯊꯨꯡꯍꯟꯕ. ꯑꯜꯂꯥꯍꯒ ꯑꯩꯈꯣꯏ ꯋꯥꯁꯛ ꯋꯥꯗꯥ ꯇꯧꯅꯈꯤꯕ, ꯑꯆꯨꯝꯕ ꯋꯥꯁꯛ ꯂꯧꯅꯈꯤꯕꯗꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯉꯥꯛꯅ ꯆꯠꯄ. ꯑꯜꯂꯥꯍꯒ ꯋꯥꯁꯛ ꯋꯥꯗꯥ ꯇꯧꯈꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯨꯔꯥꯟꯗ ꯌꯥꯎꯈ꯭ꯔꯦ, ꯑꯗꯨ ꯁꯤꯗ ꯁꯟꯗꯣꯛꯄꯗꯤ ꯌꯥꯝ ꯁꯥꯡ ꯆꯠꯈ꯭ꯔꯅꯤ. 9 ꯁꯨꯕꯗ ꯄꯥꯞ ꯅꯠꯇꯕꯗ, ꯒꯨꯅꯥ ꯅꯠꯇꯕꯗ ꯋꯥꯁꯛꯈꯤꯕꯗꯨ ꯊꯨꯡꯍꯟꯕ. ꯄꯥꯞ ꯑꯣꯏꯒꯗꯕ ꯄꯣꯠ, ꯒꯨꯅꯥ ꯑꯣꯏꯒꯗꯕ ꯄꯣꯠꯇꯨꯗꯤ ꯋꯥꯁꯛꯈꯤꯕ ꯄꯣꯠ, ꯇꯧꯒꯦꯅ ꯋꯥꯁꯛꯈꯤꯕ ꯄꯣꯠꯇꯨ ꯊꯨꯡꯍꯜꯂꯣꯏꯗꯕꯅꯤ, ꯑꯗꯨ ꯉꯥꯛꯑꯔꯣꯏꯗꯕꯅꯤ. 10 ꯁꯨꯕꯗ ꯋꯥꯁꯛ ꯊꯨꯡꯍꯟꯕ ꯉꯝꯗꯕꯒꯤ ꯀꯐ꯭ꯔꯥ ꯄꯤꯕ, ꯑꯩꯅ ꯋꯥꯁꯛ ꯑꯃ ꯊꯨꯒꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯄꯦꯅꯥꯜꯇꯤ ꯄꯤꯕ. 11 ꯁꯨꯕꯗ ꯍꯛꯆꯥꯡ ꯈꯨꯝꯕꯗ ꯐꯔꯖ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯈꯨꯝꯕ. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯛꯆꯥꯡ ꯑꯣꯏꯕꯗ ꯑꯜꯂꯥꯍꯅ ꯈꯨꯝꯃꯨ ꯍꯥꯏꯅ ꯇꯝꯕꯤꯔꯤꯕ, ꯀꯨꯔꯥꯟꯗ ꯇꯝꯕꯤꯔꯤꯕ, ꯍꯗꯤꯁꯇ ꯇꯝꯕꯤꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯝꯕꯒ ꯐꯤ ꯁꯦꯠꯄ. 12 ꯁꯨꯕꯗ ꯀꯨꯔꯕꯥꯅꯤ ꯇꯧꯕ,ꯀꯠꯊꯣꯛꯄ, ꯑꯩꯒꯤ ꯃꯥꯟ ꯁꯝꯕꯇꯤ, ꯑꯗꯒꯤ ꯑꯩꯒꯤ ꯑꯔꯩꯕ ꯀꯠꯊꯣꯛꯄꯗꯨꯅꯤ.
ꯇꯔꯥꯍꯨꯝꯗꯣꯏ ꯁꯨꯕꯗ ꯑꯁꯤꯕꯒꯤ ꯗꯐꯟ ꯇꯧꯕꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯖꯅꯥꯖꯥ ꯌꯥꯎꯕꯤꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯕ 34 ꯁꯨꯕꯗ ꯂꯟꯗꯣꯟ ꯁꯤꯡꯗꯣꯛꯄ ꯃꯤ ꯂꯟꯗꯣꯟ ꯇꯧꯕ ꯁꯤꯡꯗꯣꯛꯄ 35 ꯁꯨꯕꯗ ꯂꯂꯣꯟ ꯏꯇꯤꯛꯀ ꯐꯠꯇꯕ ꯃꯥꯟꯁꯦꯟꯗꯒꯤ ꯊꯥꯞꯅ ꯂꯩꯕ ꯀꯔꯕꯥꯔ ꯇꯧꯕꯗ ꯑꯣꯏꯔꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯣꯏꯔꯣ ꯊꯥꯞꯅ ꯑꯩꯈꯣꯏꯒꯤ ꯖꯥꯏꯖ ꯑꯣꯏꯗꯕ ꯂꯥꯟ ꯌꯥꯗꯕ ꯄꯣꯠ ꯀꯔꯕꯥꯔ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯊꯥꯞꯅ ꯂꯩꯕ ꯑꯁꯣꯝ ꯅꯥꯀꯟꯗ ꯅꯝꯕꯔ 4 ꯌꯣꯟꯕ ꯑꯣꯏꯔꯣ ꯒꯨꯂꯤ ꯌꯣꯟꯕ ꯑꯣꯏꯔꯣ ꯅꯤꯁꯥ ꯌꯣꯟꯕ ꯑꯣꯏꯔꯣ ꯅꯤꯁꯥ ꯆꯥꯕ ꯑꯣꯏꯔꯣ ꯃꯁꯤꯗꯤ ꯊꯥꯞꯅ ꯂꯩꯈꯤꯕ ꯑꯗꯣ ꯃꯈꯣꯏꯕꯨꯁꯨ ꯊꯥꯡꯅ ꯂꯩꯕ ꯍꯥꯏꯕꯁꯤꯗ ꯆꯦꯟꯊꯣꯛ ꯍꯥꯏꯕ ꯅꯠꯇꯦ ꯃꯣꯏꯗꯨ ꯌꯦꯡꯉꯒ ꯃꯣꯏꯁꯨ ꯀꯟꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯤ 36 ꯁꯨꯕꯗ ꯅꯪꯉꯣꯟꯗ ꯁꯥꯈꯤ ꯂꯩꯕ ꯑꯆꯨꯝꯕ ꯄꯣꯠ ꯑꯃ ꯃꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯗꯕ 37 ꯁꯨꯕꯗ ꯊꯃꯣꯏꯁꯤꯅ ꯑꯩꯈꯣꯏꯅ ꯅꯤꯀꯥ ꯇꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯅꯤꯀꯥ ꯇꯧꯕ 35ꯗ ꯅꯍꯥꯛꯀꯤ ꯃꯊꯛꯇ ꯂꯩ ꯍꯛ ꯑꯙꯤꯀꯥꯔꯗꯣ ꯐꯪꯅꯕ ꯇꯧꯕ 34 ꯁꯨꯕꯗ ꯀꯅꯥꯒꯨꯝꯕꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯍꯔꯥꯎꯍꯟꯕ ꯃꯁꯥꯒꯤ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯍꯟꯕ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯍꯔꯥꯎꯍꯟꯕ ꯅꯨꯡꯉꯥꯏꯍꯟꯕ ꯑꯗꯩ 10 ꯁꯨꯕꯗ ꯍꯔꯥꯎꯍꯟꯕ ꯅꯨꯡꯉꯥꯏꯍꯟꯕ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯔꯀꯒꯤ ꯑꯣꯏꯕ ꯕꯦꯗꯠꯀꯤ ꯑꯣꯏꯕ ꯑꯔꯥꯟꯕꯗꯗꯤ ꯇꯧꯕ ꯌꯥꯗꯦ ꯃꯗꯨꯁꯨ ꯑꯜꯂꯥꯍꯅ ꯀꯨꯔꯥꯟꯗ ꯄꯟꯕꯤꯈ꯭ꯔꯦ 10 ꯁꯨꯕꯗ ꯃꯆꯥ ꯌꯣꯛꯄ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯄꯣꯛꯑꯒ ꯃꯤꯁꯤꯡꯁꯦ ꯃꯆꯥ ꯄꯣꯛꯑꯒ ꯃꯆꯥ ꯌꯣꯛꯅꯗ꯭ꯔꯦ ꯃꯆꯥ ꯌꯣꯛꯄ ꯍꯥꯏꯕꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯥꯛꯄꯗꯨ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣই ꯁꯥ ꯁꯟꯅ ꯃꯆꯥ ꯄꯣꯛꯑꯒ ꯃꯈꯣꯝ ꯈꯔ ꯄꯤꯊꯛꯑꯒ ꯁꯪꯒꯣꯝ ꯈꯔ ꯄꯤꯊꯛꯑꯒ ꯂꯝꯖꯥꯎ ꯊꯥꯗꯣꯛꯑꯒ ꯆꯪꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯃꯆꯥꯁꯤ ꯃꯥꯅ ꯁꯦꯝꯕ ꯃꯇꯝꯗ ꯐꯝꯃꯤꯟꯅꯔꯒ ꯃꯇꯝ ꯁꯥꯡꯅ ꯐꯝꯃꯒ ꯈꯣꯠꯂꯒ ꯃꯆꯥꯒꯤ ꯁꯦꯝꯕꯤꯒꯗꯕ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯖꯤꯡꯗꯨ ꯄꯤꯕꯤꯗ꯭ꯔꯦꯕ ꯁ꯭ꯀꯨꯜ ꯈꯔ ꯀꯥꯍꯜꯂꯨꯔꯒ ꯕꯦꯒ ꯈꯔ ꯌꯥꯜꯍꯜꯂꯨꯔꯒ ꯁ꯭ꯋꯥꯏ ꯍꯜꯂꯛꯑꯒ ꯍꯣꯝꯋꯥꯔꯛ ꯈꯔ ꯇꯧꯍꯜꯂꯒ ꯑꯗꯨꯗꯤ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯉꯁꯥꯏ ꯇꯨꯡꯗꯗꯤ ꯀꯔꯤ ꯁꯃꯥꯖ ꯑꯀꯥꯏꯕ ꯑꯃ ꯑꯣꯏꯔꯛꯑꯦ 12 ꯁꯨꯕꯗ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯊꯥꯗꯠꯅꯗꯕ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕ ꯑꯗ 22 ꯁꯨꯕꯗ ꯑꯣꯖꯥꯒꯤ ꯋꯥ ꯇꯥꯕ ꯎꯁꯇꯥꯠꯀꯤ ꯋꯥ ꯇꯥꯕ 23 ꯁꯨꯕꯗ ꯋꯥꯌꯦꯜ ꯇꯧꯕ ꯃꯇꯝꯗ ꯆꯨꯝꯅ ꯇꯧꯕ 24 ꯁꯨꯕꯗ ꯃꯨꯁꯂꯤꯝ ꯑꯃꯒꯤ ꯆꯠꯅꯕꯤꯒꯤ ꯃꯥꯌꯣꯛꯇ ꯍꯧꯗꯣꯔꯛꯄ ꯊꯕꯛ ꯏꯟꯗꯕ ꯀꯅꯥꯒꯨꯝꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯅꯠꯇ꯭ꯔꯒ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅꯕꯨ ꯑꯣꯏꯔꯣ ꯀꯅꯥꯒꯨꯝꯕ ꯁꯪꯁꯊꯥꯟꯅꯕꯨ ꯑꯣꯏꯔꯣ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨ ꯑꯩꯈꯣꯏꯅ ꯏꯟꯗꯕ ꯑꯔꯥꯟꯕ ꯑꯩꯈꯣꯏ ꯙꯔꯃꯒꯤ ꯋꯥꯡꯃꯗ ꯑꯣꯏꯔꯗꯤ ꯄꯩꯁꯥꯒꯤ ꯆꯠꯂꯣꯏꯗꯕ 25 ꯁꯨꯕꯗ ꯂꯩꯉꯥꯛꯀꯤ ꯃꯇꯨꯡ ꯏꯟꯕ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛ ꯑꯗꯨꯅ ꯁꯔꯤꯌꯥꯒ ꯑꯣꯟꯅꯕ ꯇꯩꯅꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯕ ꯇꯥꯔꯗꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯂꯩꯕꯥꯛꯇ ꯁꯔꯤꯌꯠꯀꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯒꯤ ꯁꯔꯤꯌꯠꯀꯤ ꯃꯥꯌꯣꯛꯇ ꯑꯣꯏꯕ ꯄꯣꯠ ꯑꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯌꯥꯎꯁꯜꯂꯨꯕ ꯉꯥꯛꯇꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯁꯍꯥꯕꯅꯨ ꯀꯦꯁꯇ ꯃꯗꯨꯃ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯒꯤ ꯃꯥꯌꯣꯛꯇ ꯊꯣꯛꯂꯛꯑꯒ ꯃꯈꯣꯏꯅ ꯃꯁꯥꯅ ꯁꯦꯝꯖꯕꯅꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯅ ꯑꯣꯏꯔꯨꯕ ꯉꯥꯛꯇꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯪꯁꯊꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟꯅꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯔꯤꯌꯠꯀ ꯇꯥꯌꯣꯟꯅꯕ ꯄꯣꯠꯇꯨꯗꯤ ꯂꯩꯇꯦ ꯑꯗꯒꯤ ꯅꯨꯄꯤꯒꯤ ꯈꯥꯏꯅꯕꯗ ꯑꯦꯂꯤꯃꯣꯅꯤ ꯄꯤꯕ ꯍꯥꯏꯔോ ꯃꯦꯟꯇꯦꯅꯦꯟꯁ ꯆꯥꯛꯊꯥꯛ ꯍꯨꯟꯕ ꯍꯥꯏꯔో ꯀꯨꯔꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯕ ꯆꯥꯛꯊꯥꯛ ꯍꯨꯟꯕꯗꯨ ꯇꯧꯅꯤꯡꯗꯗꯅ ꯀꯣꯔꯠ ꯑꯩꯈꯣꯏꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯈꯣꯏꯒꯤ ꯒꯩꯔꯒꯤ ꯃꯣꯏ ꯍꯤꯟꯗꯨꯒꯤ ꯑꯦꯂꯤꯃꯣꯅꯤ ꯄꯤꯕ ꯆꯥꯛꯊꯥꯛ ꯍꯨꯟꯕ ꯃꯦꯟꯇꯦꯅꯦꯟꯁꯇ ꯑꯣꯏꯅ ꯌꯥꯎꯁꯜꯂꯨꯕ ꯑꯩꯈꯣꯏꯒꯤ ꯏꯕꯟ ꯑꯩꯈꯣꯏ ꯑꯂꯤꯝ ꯎꯂꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯈꯥꯏꯅꯕꯗꯨꯁꯨ ꯇꯧꯏ ꯑꯗꯨꯝ ꯆꯠꯂꯒ ꯃꯗꯨ ꯃꯥꯏ ꯅꯨꯄꯥꯗꯒꯤ ꯂꯧꯍꯧ ꯌꯥꯅꯉꯥꯏꯅꯤꯅ ꯁꯨꯝ ꯑꯩꯈꯣꯏ ꯍꯔꯥꯝꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯇꯧꯏ ꯑꯗꯨꯅ ꯑꯗꯨ ꯏꯁꯥꯅ ꯑꯣꯏꯖꯈ꯭ꯔꯦ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯏꯟꯖꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯏ ꯃꯊꯪꯗ ꯈꯠꯅꯕ ꯆꯩꯅꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯝꯗꯣꯛꯄ ꯇꯥꯏꯁꯤꯟꯅꯕ ꯃꯁꯤꯅ 26 ꯁꯨꯕꯗꯅꯤ 23 ꯁꯨꯕꯗ ꯑꯐꯕ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯕ 24 ꯁꯨꯕꯗ ꯑꯐꯕ ꯊꯕꯛꯀꯤ ꯇꯧꯅꯕꯒꯤ ꯍꯨꯀꯨꯝ ꯇꯧꯕ ꯐꯠꯇꯕꯗꯒꯤ ꯊꯤꯡꯕ 7 ꯁꯨꯕꯗ ꯁꯔꯤꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯏꯟ ꯌꯥꯔꯤꯕ ꯁꯖꯥ ꯄꯤꯕ 30 ꯁꯨꯕ ꯃꯇꯝꯗ ꯙꯔꯃꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯇꯧꯕ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯊꯤꯡꯕ ꯄꯤꯁꯜꯂꯛꯂꯕꯗꯤ 32 ꯁꯨꯕꯗ 33 ꯁꯨꯕꯗꯀꯣ ꯑꯃꯥꯅꯠ ꯃꯄꯨꯡ ꯐꯥꯍꯟꯕ ꯑꯗꯒꯤ 34 ꯁꯨꯕꯗ ꯑꯅꯥꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ
ꯑꯗꯒꯤ 33 ꯁꯨꯕꯗ ꯌꯨꯝ ꯊꯪꯅꯕꯒꯤ ꯑꯋꯥꯕ ꯈꯪꯕ ꯃꯁꯤꯃ ꯑꯩꯈꯣꯏ ꯇꯧꯅꯗ꯭ꯔꯦ ꯑꯌꯥꯝꯕꯅ ꯃꯥꯒꯤ ꯂꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯃꯟ ꯈꯥꯔ ꯂꯣꯏꯅ ꯂꯩꯈꯤꯕꯗꯒꯤ ꯀꯅꯥꯝꯇ ꯀꯅꯥꯒꯤ ꯑꯝꯇ ꯌꯦꯡꯅꯗ꯭ꯔꯦ 35 ꯁꯨꯕꯗ ꯃꯍꯥꯛꯀꯤ ꯏꯟꯀꯝꯗꯨ ꯑꯁꯦꯡꯕ ꯑꯣꯏꯍꯟꯕ ꯑꯗꯒꯤ 36 ꯁꯨꯕꯗ ꯁꯔꯤꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔꯆꯥ ꯇꯧꯕ 36 ꯁꯨꯕꯗ ꯁꯂꯥꯝ ꯇꯧꯅꯕ ꯑꯗꯨꯒ ꯁꯂꯥꯝꯒꯤ ꯖꯋꯥꯕ ꯄꯥꯎꯈꯨꯝ ꯄꯤꯅꯕ नुपा और नुपी और स्वाद नुपी सलाम तब तौहदे गायना हाइजली हाइमखैदो सरेटकी वांगबदनी मदु इस्लाम खिलाफनी इस्लाम मयोक्तनी दो नुपा और नुपी और सलाम तब लोन खुमनगदबनी सलाम तो नुपी सलाम तौरगा निका ओरेगा हाइजनबा सेरान तुरान अदु मतंबी मखैदो अली मसेम नते अदु सरेटकी मको तंबीबा मखै अली मसेम गमत नते सलाम असी नुपा और नुपी और लोन मक खै जनती कुरान तंबी बतुंग जनता लेबसिंगी जनता लेदबसिंगी लोइनमक मखोइगिनी अदे खोइगी लाई रसूलगी साहबासि मतम नुपा नुपी लोन सलाम तौनरै अदना सलाम तौबद नुपा नुपी खाइबि यादे ममा मपा खाइबि यादे ते 33 सुबदा हक्ति खाइबदा अल्हम्दुलिल्लाह हाइबदा यारहमुल्लाह हाइबिबा ते 35 सुबदा कनागुम्बा अमदि अवाबा पिदबा मरम लेतना निंगोंदा अवाबा पिदबा मरम लेतना 35 सुबदा सरियागी ओइबा वांगमदा लैबा साना बखोना बोइरो अदे हराव गुमैदे बोइरो बदुदि थाम लैबा 40 सुबदा लंबिदा फत्तबा तिंखंग बोइरो नुंग जै बोइरो कैगु मतुबा मी अतोबदा फन पिदा पोदो खुंदोकपा पुन्य 40 सुरे हारिबा 40 सिगा पुलगदि ngsaigi 30 दो तदुबदि 77 सुरे हारिबा सिंगसिना ईमान सारे 40 सिना कोई हक्चांग मिलिनबा ईमाननी हजिक पनबिखरे ईमान के सरुक 77 अहानबदा अखोगी थमोई के मिलिनबा ईमान की सरुक 30 अदेगे अखोगी चिनबान लाइतोन की ओबदा ईमान की सरुक 3 ईमान 40 मसन हक्चांग मिलिनबदा पुन्ना 77 तंबिखरे वसल्लल्लाहु अला खैरिल खल्कि सय्यदना मुहम्मदिन व अला आलिहि وصحبه وأهل بيته وأولياء أجمعين برحمتك يا الرحمن الرحيم